ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯈꯨꯜ ꯑꯃꯗ ꯇꯔꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯥꯗꯨꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯁꯤꯂꯪꯕ ꯆꯠꯂꯤ, ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯥꯛꯅꯤ ꯐꯤꯅꯤ꯫ ꯃꯆꯥꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 12-13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯏꯃꯥꯅ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯂꯥꯟꯅ ꯀꯣꯏꯅ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯦ, ꯏꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯦ꯫ ꯏꯄꯥꯡꯒꯜꯅ ꯁꯨꯗꯨꯅ ꯏꯃꯥꯕꯨ ꯊꯥꯛꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯏꯃꯥꯅ ꯉꯥ ꯐꯥꯅꯕ ꯈꯣꯏ ꯑꯃꯠꯇ ꯂꯩꯕꯤꯌꯨ"꯫ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯐꯥꯅꯕ ꯈꯣꯏ ꯑꯃ ꯂꯩꯕꯤꯔꯝꯃꯤ꯫ ꯈꯣꯏꯖꯩ ꯈꯣꯏꯔꯤꯅꯆꯤꯡꯕ ꯁꯦꯝꯕꯤꯔꯒ ꯃꯆꯥꯗ ꯄꯤꯕꯤꯔꯦ꯫ ꯃꯆꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯈꯣꯏ ꯆꯣꯞꯄꯗ ꯉꯥ ꯇꯨꯡꯒꯣꯜ ꯑꯃꯃꯝ ꯐꯥꯗꯨꯅ ꯃꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯣꯏ ꯆꯣꯞꯂꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯉꯥ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯂꯩ ꯑꯃ ꯃꯥꯒꯤ ꯈꯣꯏꯗ ꯊꯨꯔꯛꯂꯝꯃꯤ꯫ ꯂꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯎꯔꯨꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯃꯤ꯫ ꯃꯅꯝ ꯅꯝꯃꯨꯕꯗ ꯑꯍꯜ ꯑꯣꯏꯔꯝꯕꯗꯨ ꯅꯍꯥ ꯑꯣꯜꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯩ ꯑꯗꯣ ꯂꯥ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯃꯥꯗ ꯄꯤꯔꯨꯔꯦ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯂꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ, ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯅ ꯊꯝꯕ ꯃꯇꯤꯛ ꯆꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯗꯨꯅ ꯑꯃꯨꯛ, "ꯃꯁꯤꯗꯤ ꯑꯩꯅ ꯊꯝꯕ ꯃꯇꯤꯛ ꯆꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯀꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯂꯩꯗꯨ ꯍꯦꯛ ꯎꯕꯗ ꯃꯈꯩ ꯐꯪꯅ ꯄꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯂꯩ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯂꯩꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯅ ꯂꯩ ꯑꯁꯦ ꯑꯩ ꯏꯊꯟꯅꯇ ꯆꯤꯟꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯒꯤ ꯂꯩ ꯃꯁꯤꯗꯒꯤꯁꯨ ꯑꯃꯈꯛꯇ ꯄꯨꯔꯛꯎ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯕꯨꯡꯅ ꯂꯩ ꯑꯗꯣ ꯐꯪꯂꯛꯄꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯂꯤꯊꯣꯛꯆꯕꯗꯒꯤ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯊꯥꯔꯒ ꯀꯧꯍꯜꯂꯨꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯥꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯈꯣꯏꯗ ꯐꯥꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯠꯇꯒ ꯄꯨꯔꯛꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯣꯟꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯑꯔꯨꯝꯕ ꯌꯥꯊꯪ ꯑꯁꯤ ꯀꯣꯛꯇ ꯊꯣꯡꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯃꯥ ꯀꯥꯏꯅꯔꯝꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯁꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯕꯤꯔꯩꯃ ꯃꯇꯥ ꯈꯔꯒ ꯂꯣꯏꯅꯅ ꯏꯔꯨꯖꯗꯨꯅ ꯂꯩꯕꯗꯣ ꯊꯦꯡꯅꯔꯨꯔꯦꯗꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯕꯤꯔꯩꯃꯅ ꯃꯇꯥꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯁꯥ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯃꯉꯣꯟꯗ ꯑꯩ ꯂꯩꯔꯒꯗꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯁꯤꯡꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ, "ꯏꯆꯥꯅꯕꯨ ꯌꯥꯔꯕꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯋꯥ ꯑꯃꯨꯛꯇꯪꯗꯤ ꯍꯪꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯁꯕꯤꯔꯩꯃ ꯂꯨꯍꯣꯡꯂꯝꯂꯒ ꯑꯉꯛꯄ ꯂꯩ ꯑꯗꯨ ꯊꯤꯕ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯥꯅꯨꯔꯩꯃ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯂꯒ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯋꯥꯡ ꯄꯥꯡꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯈꯨꯟꯅꯨꯔꯩꯃ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯈꯨꯟꯅꯨꯔꯩꯃꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯥ ꯈꯨꯟꯅꯨ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯀꯤ ꯃꯔꯝ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯤꯔꯤꯕ ꯑꯉꯛꯄ ꯂꯩ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯁꯦ ꯑꯁꯤꯗ ꯍꯧꯕꯅꯤ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯗꯣ ꯑꯃ ꯍꯦꯛꯂꯒ ꯅꯤꯡꯊꯤꯖꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯗꯨꯃꯁꯨ ꯅꯤꯡꯊꯧꯗ ꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯇꯧꯉꯝꯕ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯎꯕꯗ ꯍꯦꯟꯅ ꯀꯜꯂꯛꯈ꯭ꯔꯦ꯫ ꯃꯅꯥꯏ ꯁꯝꯀꯛꯄ ꯑꯆꯥꯟꯕꯒ ꯂꯣꯟꯅ ꯆꯤꯛꯅ ꯋꯥ ꯇꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯉꯛꯄ ꯂꯩꯕꯨ ꯄꯨꯔꯛꯄ ꯉꯝꯕ ꯅꯪꯗꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦꯗꯣ꯫ ꯌꯦꯡꯉꯣ ꯁꯦ, ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯁꯤꯗ ꯊꯣꯏꯗꯤꯡ ꯄꯣꯠ ꯑꯃ ꯍꯩꯗꯣꯛꯀꯅꯤ꯫ ꯃꯁꯤ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗ ꯃꯔꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯈꯨꯟꯒꯠꯇꯨꯅ ꯄꯩꯔꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯄꯨꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯣ ꯇꯝꯃꯕꯗ ꯈꯨꯟꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯔꯒꯅꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ-ꯅꯨꯕꯤꯅ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯖꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯄꯨꯛꯅꯤꯡ ꯈꯔ ꯇꯞꯊꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯦ꯫ ꯈꯨꯟꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯏ, "ꯍꯦ ꯏꯄꯥ ꯈꯨꯟꯅꯨ ꯅꯤꯡꯊꯧ, ꯏꯄꯥꯅ ꯆꯥꯟꯕꯤꯗꯨꯅ ꯏꯇꯥ ꯈꯨꯟꯅꯨ ꯃꯌꯥꯝ ꯑꯃꯠꯇ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤ ꯇꯥꯕꯤꯗꯨꯅ
ꯈꯨꯅꯨ ꯅꯤꯡꯊꯧꯅ ꯈꯨꯅꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯦ꯫ ꯈꯨꯅꯨ ꯃꯌꯥꯝ ꯂꯥꯛꯂꯕꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ-ꯁꯥ, ꯅꯈꯣꯏꯅ ꯅꯇꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯊꯣꯏꯗꯤꯡ ꯄꯣꯠ ꯑꯃ ꯍꯩꯗꯣꯛꯂꯤꯕꯅꯤ꯫ ꯃꯗꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯕꯤꯔꯒ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯕꯤꯈ꯭ꯔꯣ." ꯃꯇꯥꯒꯤ ꯋꯥ ꯇꯥꯕꯗ ꯈꯨꯅꯨ ꯃꯌꯥꯝꯗꯣ ꯄꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯗꯤꯡ ꯄꯣꯠ ꯑꯃ ꯍꯩꯗꯣꯛꯂꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯕ ꯃꯈꯩ ꯈꯨꯟꯒꯠꯇꯨꯅ ꯄꯩꯁꯤꯜꯂꯝꯂꯒ ꯈꯨꯅꯨ ꯃꯌꯥꯝ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯊꯣꯏꯗꯤꯡ ꯃꯔꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯕꯗ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯁꯝꯀꯛꯄ ꯑꯃꯨꯛ ꯇꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯧꯈꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯇꯧꯕ ꯌꯥꯝꯅ ꯉꯝꯂꯦ, ꯐꯔꯦ, ꯌꯦꯡꯉꯣꯏ, ꯍꯌꯦꯡꯗꯤ ꯑꯩꯅ ꯐꯧ ꯁꯪꯕꯥꯏ 2 ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯩꯊꯅꯤ꯫ ꯃꯁꯤ ꯃꯔꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯨꯟꯒꯠꯂꯒ ꯂꯩꯔꯥꯏꯗ ꯄꯩꯔꯝꯒꯗꯕꯅꯤ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯒꯅꯤ." ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ 3ꯗꯨꯒ ꯇꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯆꯤꯡꯅꯕꯤꯔꯨꯔꯅꯨ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ, ꯑꯩꯅ ꯁꯣꯏꯗꯅꯕ ꯁꯤꯟꯖꯒꯅꯤ." ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯗ ꯉꯥꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯂꯝꯃꯤ, "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯑꯁꯤ ꯇꯥꯕꯤꯌꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥꯒꯤ ꯅꯅꯥꯛꯇ ꯏꯇꯥ ꯉꯥꯅꯨ ꯃꯌꯥꯝꯗꯣ ꯊꯥꯕꯤꯔꯛꯎ." ꯃꯆꯥꯅ ꯍꯥꯏꯖꯕꯗꯣ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯗꯨꯅ ꯉꯥꯅꯨ ꯃꯌꯥꯝ ꯃꯆꯥ ꯉꯥꯅꯨꯔꯩꯃꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯝꯃꯤ꯫ ꯉꯥꯅꯨꯔꯩꯃꯅ ꯃꯇꯥ ꯉꯥꯅꯨ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ-ꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯇꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯤꯡꯊꯧꯅ ꯐꯧ ꯁꯪꯕꯥꯏ 2 ꯍꯩꯊꯈ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯐꯧꯁꯤꯡ ꯑꯗꯣ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯇꯥꯁꯤꯡ ꯍꯟꯕꯤꯈ꯭ꯔꯣ." ꯃꯇꯥ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯖꯕ ꯃꯇꯨꯡ ꯏꯟꯅ ꯉꯥꯅꯨ ꯃꯌꯥꯝꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯇꯥꯟꯅ ꯆꯠꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯩꯊꯈꯤꯕ ꯐꯧ ꯁꯪꯕꯥꯏ 2 ꯑꯗꯣ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯤꯡꯊꯧꯒꯤ ꯌꯥꯍꯧꯉꯟꯕ ꯃꯅꯥꯏꯁꯤꯡꯅ ꯐꯧ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯕꯗꯣ ꯎꯕꯗ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯣ ꯍꯦꯟꯅ ꯀꯤꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯁꯝꯀꯛꯄ ꯐꯠꯇꯕꯒ ꯇꯥꯅꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ, ꯍꯤꯡꯐꯝ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯗꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯇꯨꯅꯔꯦ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯅꯨꯄꯥ, ꯅꯍꯥꯛ ꯅꯇꯤꯛ ꯅꯒꯨꯟ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯂꯧꯕꯤꯔꯨ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯑꯄꯨꯝꯕ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯄꯥꯟꯗ ꯃꯩ ꯍꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯅꯕ ꯋꯥꯁꯥꯡ ꯑꯃꯁꯨ ꯌꯨꯡꯒꯅꯤ꯫ ꯅꯪꯅ ꯍꯣꯔꯦꯟ ꯃꯈꯥ ꯌꯧꯔꯒ ꯏꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯁꯥꯡ ꯑꯗꯣ ꯅꯣꯝꯃꯛꯎ꯫ ꯃꯇꯝꯗꯨꯗ ꯃꯊꯛꯇꯒꯤ ꯅꯪꯅ ꯇꯤꯛꯅꯕ ꯃꯩ ꯍꯩꯊꯔꯛꯀꯅꯤ." ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯜꯂꯛꯂꯝꯃꯤ, "ꯑꯣ, ꯍꯟꯗꯛꯇꯤ ꯑꯩ ꯅꯥꯟꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦꯗꯅ." ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ 3ꯒ ꯋꯥꯇꯥꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪꯒꯤ ꯋꯥꯔꯣꯜꯗꯣ ꯇꯥꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯅꯥꯏꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ." ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯁꯕꯤ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯂꯝꯃꯤ, "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯇꯥ ꯁꯕꯤ ꯃꯌꯥꯝꯗꯣ ꯅꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯎ." ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯦ ꯇꯥꯕꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯕꯤ ꯃꯌꯥꯝ ꯑꯃ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯝꯃꯤ꯫ ꯁꯕꯤ ꯃꯌꯥꯝꯗꯣ ꯌꯧꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ-ꯁꯥ, ꯅꯈꯣꯏꯅ ꯅꯇꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯨꯡꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯃꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯕ ꯃꯈꯨꯜ ꯑꯃ ꯍꯨꯠꯄꯤꯌꯨ, ꯑꯗꯨꯒ ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣ." ꯃꯇꯥ ꯁꯕꯤꯔꯩꯃꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁꯕꯤ ꯃꯌꯥꯝꯗꯣ ꯂꯩꯅꯨꯡꯗ ꯃꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯅꯕ ꯂꯩꯈꯨꯟ ꯑꯃ ꯍꯨꯠꯂꯦ, ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨ ꯐꯥꯎꯒꯠꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯦ ꯈꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯏꯃꯨꯡ ꯑꯗꯣ ꯑꯍꯤꯡꯗꯨꯃ ꯍꯔꯥꯎꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯄꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯀꯣꯝꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯁꯥꯔꯗꯨꯅ ꯀꯣꯝꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡ, ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅꯆꯤꯡꯕꯗꯣ ꯃꯊꯪ ꯈꯨꯔꯨꯝꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯉꯝ ꯑꯊꯧꯁꯤꯡ, ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ, ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯖꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ
ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯄꯥꯎ ꯑꯃ ꯂꯧꯖꯔꯒ ꯑꯩꯍꯥꯛ ꯇꯟꯅ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯃꯈꯥ ꯑꯁꯨꯝ ꯀꯨꯝꯊꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯏꯪꯂꯛꯂꯕꯗꯤ ꯋꯥ ꯑꯁꯤ ꯅꯣꯝꯖꯔꯛꯀꯦ꯫ ꯃꯇꯝꯗꯨꯗ ꯃꯊꯛꯇ ꯍꯧꯗꯨꯅ ꯊꯝꯂꯤꯕ ꯃꯩ ꯑꯁꯤ ꯍꯩꯊꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯡꯂꯤꯕ ꯋꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯁꯕꯤꯁꯤꯡꯅ ꯍꯨꯠꯂꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯌꯧꯔꯦ ꯈꯪꯂꯕꯗ ꯌꯨꯡꯂꯤꯕ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯋꯥꯁꯥꯡ ꯑꯗꯨ ꯍꯦꯛ ꯅꯣꯝꯂꯛꯄꯗ ꯃꯊꯛꯇꯒꯤ ꯃꯌꯥꯝꯅ ꯑꯆꯥꯛꯄ ꯁꯤꯡ ꯃꯩꯇꯥꯜ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯍꯩꯊꯔꯛꯄꯕꯨ ꯃꯩꯅ ꯀꯣꯝꯗꯣ ꯐꯨꯟꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯑꯄꯥꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯈꯣꯡꯅ ꯀꯥꯎꯕꯗꯒꯤ ꯅꯤꯡꯈꯥꯏꯗꯨꯅ ꯁꯕꯤꯁꯤꯡꯅ ꯍꯨꯠꯂꯝꯕ ꯂꯩꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯂꯒ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯐꯥꯎꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡꯂꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯁꯝꯀꯛꯄ ꯐꯠꯇꯕ ꯑꯅꯤꯁꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨ ꯂꯦꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯃꯤ ꯊꯥꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯑꯔꯩꯕ ꯄꯨꯈꯠꯂꯛꯅꯕ ꯆꯠꯍꯜꯂꯨꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯐꯝꯐꯝ ꯐꯛꯇ ꯐꯝꯗꯨꯅ ꯍꯤꯗꯥꯛꯄꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯣ ꯑꯁꯤꯕ ꯃꯤ ꯍꯤꯡꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤ ꯊꯥꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯀꯧꯍꯜꯂꯨꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯝ ꯀꯛꯄꯤꯅꯕ ꯑꯍꯩꯕ ꯁꯝꯀꯛꯄ ꯂꯩꯍꯧꯗꯕꯗꯒꯤ ꯁꯝ ꯅꯥ ꯃꯀꯣꯏ ꯃꯔꯥꯡꯗꯤ ꯐꯖꯅ ꯆꯣꯝꯍꯧꯔꯦ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯅ ꯊꯥꯖꯔꯗꯨꯅ "ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯏ ꯁꯝꯀꯛꯄ ꯊꯥꯗꯕ ꯌꯥꯗ꯭ꯔꯦꯗꯅ, ꯀꯔꯝ ꯇꯧꯅ ꯆꯠꯀꯅꯤ?" ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯅꯅꯥꯏ ꯑꯩꯅ ꯆꯠꯄꯗꯣ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯝ ꯃꯩꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯁꯝꯀꯛꯄꯗꯨꯁꯨ ꯃꯥꯒꯤ ꯁꯝ ꯀꯛꯅꯕ ꯈꯨꯠꯂꯥꯏ ꯎꯄꯨꯗꯨ ꯄꯨꯔꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯃꯛꯄꯗꯒꯤ ꯃꯊꯛꯇꯒꯤ ꯃꯌꯥꯝꯅ ꯃꯩ ꯍꯩꯊꯗꯨꯅ ꯁꯝꯀꯛꯄ ꯐꯠꯇꯕꯗꯣ ꯀꯣꯝ ꯃꯅꯨꯡꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯝꯀꯛꯄ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯟꯇ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯕꯨ ꯐꯝꯅꯥꯏꯕ ꯍꯥꯞꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯅꯥꯏꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯅꯥꯏ ꯐꯠꯇꯕꯒꯤ ꯃꯈꯥ ꯄꯣꯜꯂꯨꯕ ꯃꯋꯥ ꯂꯧꯔꯨꯕ ꯅꯤꯡꯊꯧꯗꯣ ꯃꯤ ꯃꯥꯡꯍꯟꯅꯕꯒꯤ ꯋꯥꯈꯟꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯈꯤꯗꯦ꯫ ꯃꯅꯥꯏ ꯐꯠꯇꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯕꯗ ꯅꯤꯡꯊꯧꯗꯣ ꯃꯃꯩꯗ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫